बोर्ड अमसुंग काउंसिल दा रजिस्ट्रेशन तौरगा लैबा महिरोइसिंग खक्तमक प्रमोशन पीगदबने एजुकेशन मिनिस्टर कोविड-19 की लाइचत असिना मरम ओइरगा स्टेट असिगी ओइना बोसेम अमसुंग कोसेम न लौबा क्लास 10 अमसुंग 12 की एग्जाम सिंग कैंसिल तौरगा प्रमोशन पीबा यारबा महिरोइ असे सुपनगी स्कूल दा एनरोल तौरगा लैबा अमसुंग बोर्ड अमसुंग काउंसिल दा रजिस्ट्रेशन तौरगा चलिबा चाही 2020-21 दा एग्जाम थानबा लैबा महिरोइसिंग खक्तमक ओइगदबनी हाइना एजुकेशन मिनिस्टर एस राजेना फोंदोखरे ngasi nungthil all secretariat laiba mahaki office conference hall da pangthokiba paugi mifam amada minister Rajena hai covid-19 na maram oiraga physically exam tawba yabagi phibam leitaba adu yenglaga bosem board of secondary education manipur na loba high school leaving certificate examination amasung kosem council of higher secondary education manipur na loba class 11 amasung 12 ki examination sing adu cancel tawbaga loina na hairiba exam sing asi da thagadaba mairoi sing pumnamak promotion piragani haina lauthokibani Minister na hai state government ki education department na exam sing asi promotion piragani haina lauthokraba matungda covid-19 gi laichat asina maram oiraga exam thagadaba mahiroi singi marakta form fill up tauba nanghodaba taubadabu board amasung council da registration tawraga lairaba mahiroi kaya ama form fill up tawhanba yanaba hairakpadagi state government na khanaraba matungda haukiba July 13 da kosem gi secretary na July 13 fawbugi manungda online da form fill up tawhodaba sing adu tauba yagani haina notice thokhe aduga board ki oina July 13 dagi 13 fawbugi manungda online da thipam thokpa phi na chingba thiraga form fill up tauba yagani haina khangankhe hairiba notice sing ase kanagumba mahiroi amasung guardian singge marakta wakhal tadabadagi chahi mari mangagi mamangda exam thakraba dubu pass ti tahodraba duga school da enroll tawdana amasung board amasung council da registration tawdana leiba mahiroi kaya amasu promotion pi haina taba sida yahungnaba maikai kayadagi pressure lakhi haina minister na phongdokhe khongthang asi hana exam thakraba tuminna laithokraba mahiroi sing adu promotion pi naba natte haina su education minister Rajena phongdokhe police sakak pathingbagi order da phurup amasung lining amatada atamdana singna khiba leite laibak asi da hana dagi chanaduna leiba sa singi yaifana basemba lo khara hena mapung phana chalaina ba tha asigi taraga humdoida manipur police ke CID SP na thoki bacherol adubu miyam na lana lauba si laibak thibane hai ribo order aduna kanagumba phurup natraga lining amatada atamna na singna khiba leite haina manipur police na sengdorakle manipur police ki public relation officer ke mega chandra na thadorok pacherol mana hai cherol adu sahi asigi June 15 da India government ke Ministry of Fisheries Animal Husbandry and Dairying gi makhada laiba Animal Welfare Board ki secretary na laibak pumbagi state amadi union territory singda khangalakpagi matungina thokibane asumna matam gi oina ministry na khangalakpa wafam asida manipur gi oina su CID gi SP na khuyek piduna district khudingwa ki SP singda khangan khibane hairi bacherol asida palliba provision of cruelty to animals act 1960 transport of animals rule 1978 transport of animal amendment rules 2001 slaughterhouse rule 2001 municipal laws amadi food Safety and Standard Authority of India ge kanglon sing ase hanadagi leibak asida adumak chanaduna laklaba ngaktane maram asina order aduda palliba wafam sing adubu lana wahan thok handoktuna miyambu lana lamjingna bahona biganu haina su cherol asina makata na haide amaromda lakadoriba muslim maitei pangal community ge yelhongwaidagi chanaraklaba chahi amagi manungda amuktang pangthokliba Idul Adha Bakrit ke numitta Allah gi mafamda kathok sabage salenba amade masiga mari leinana Sasan puthok pusin tauba yaroi haibage CID gi SP na mari lainaba district singda lariba SP da tha asigi taraga humdoida iriba letter akanba mawongda condemn tawwe loina na letter asi handoktrabadi akanba khongjang changsinna ba sem saduna leire haina All Manipur Muslim Development Organization AMMDO na phongdorokle AMMDO gi General Secretary KH Wahidur Rahman na thadorok pacherol asina makata na hai secularism bu khonggoina ba madi wahan thok lehendabagi kangluna si India da BJP lengak na hobodagi tapna apikpa phurup singi chanabida apan ayet amadi chaitheng piduna lakle masigi sathiraba kanglon ase BJP gi lengak sasan leiriba lamdam singdasu indaba yadabagi phibam ohelakle ngasi de aikhoi gi iramdam asigi lengak amagi lusingliba chamjaraba chaukhot palaibak ama ohenabagi tumba chaba khangdana miyam gi namak sijarage haiduna hona jariba miyam pumbana yanaraba chief minister N Biren gi mafamdasu cheba wasi yauroktuna yadaba tanja ama oiduna lauthorokle adungai TH Muibana Manipur gi integrity kahenba yabage magi sami lanmi kaya yauna Manipur changna bohonarakpada o ibobina aibu lauthoke lautho nakhoi na tawning ba tawro haina aset pa phirep amada
हिरम अमतदा अइगे इराइबाक मणिपुर काइबा यारोइ हाइना लेपखिबा अदुगुमना ngasigi chief minister n birena ikhoi gi lamdam sida yelhau ngai dagi hauna laibak pumnamak nungsi chanana magi chanabi lining amadi chaning bachinjak chajaba asida thingba lairaktaba oibana nakhoi gi order ase ai yaba ngamloi haibaga loinana miyam ningdol pomnariba cherol ase thoklamdrabadi amuka hena mating leiba cm amani haina puwari gi latamda amadi miyam gi thamoi singda yektuna leiramgadabani haide cherol asina makata na hai order piraklabasu mamangdasu thingkhidei handaksu thinglakani haibagi thajaba laite adubu india government na lamdam sida unity integrity and peaceful coexistence kahenaba hu pambi ama thakrabane masina hayeng kona oirakadauba situation adugi khallaga cm gi phajaraba constructive oiba mijeng amuktang changbiyu haina cherol asina makhata na haire pung nifu nipan gi total shutdown tawragane JSC na taliba demand sing tha asigi kunma thoi phawbugi manungda laingak amasung mari leinaba singna thabak to onthorok taba tarabade mathang numit July ko nithoi dagi JSC na konba mafam singda pung nifu nipan gi total shutdown tawragani haina JSC of National Highways Expansion Affected Landowners na phongdorok le JSC gi president na thadorokpa cherol aman hai National Highway number 2 pakthok chauthok na bahona bada mantri laikai khongampat faidinga tendongyan maharabir sekmai kangla tombi gi lam amasung potsai sokpagi matangda laingak amadi mari leinabada wakatpa laikhre adubu ngasi fauba mari leinaba singdagi karigumba wafam amata phongdorokpa laitre JSC na taliba demand singi manungda Imphal West DC na kheti purol pina bathokliba order ase matamga chana de order adu athubada review tawgadabane private land amasung state land da lariba pot singi value hengatgadabane patadar singi amasung state land da lariba pot saigi survey da pande aduna re survey tawgadabani haibana chingba yaure JSC na taliba demand asigi matangda mari leinaba authority singda wakat khre JSC na taliba demand ase mari leinaba singna tha asigi kunmathoi phawbugi manungda thabak to onthoktrabadi July kunithoi dagi total shutdown townabagi phirep asi lawbani haire join tawba chatpada doctor accident da mamaga loinana laikhidre mau gate ki entry point da hangba covid-19 ge screening center da join tawba chatkiba khongman mangjil dagi Dr. Hisnam Franco chahi kuntraga mathoi mahaki apokpi mama mani chahi yangkhai ga nipan ga loinana lambi gi khudong thiba thokdok amada punna laikhidre laikhidrapa mama macha si Maruti car I10 MN01S 5323 da tonglaga ngarang ayuk mau get tamna chatkibane car asina laikhidrapa Franco ge apokpa Satrajit chahi humpuga mathoi na thobani adubu ayuk pung tara mathoi rom tarakpada National Highway number 2 ge makhan thong manakta self accident thokpadagi thokdok thokphumda Franco ge apokpi mama laikhidabane soklaba mahakna laikananaba purakpagi lambi da laikhidabane aduga gari adubu thaukiba mahaki apokpasu sokpadagi hauzik laikanari thokdok asigi matangda police na case ama lakhwatkhre aroibada tabiriba pumnamakpu thagatchari